ꯑꯍꯥꯟꯕ ꯋꯥꯍꯪꯁꯤꯗꯅꯦ ꯅꯪꯒꯤ ꯄꯨꯟꯁꯤꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯄꯨꯟꯁꯤꯒꯤ ꯀꯣꯄꯤ ꯇꯧꯔꯒ ꯍꯤꯡꯕꯅꯤꯅ ꯈꯟꯕ꯭ꯔꯥ? ꯑꯗꯣꯝ ꯈꯟꯕ ꯌꯥꯎꯕꯤꯈ꯭ꯔꯕ? ꯑꯗꯨꯒ ꯃꯊꯪꯁꯤꯅ ꯅꯪꯅ ꯈꯜꯂꯤꯕ ꯅꯤꯡꯂꯤꯕ ꯇꯧꯒꯦꯅ ꯈꯜꯂꯤꯕ ꯄꯥꯟꯗꯝ ꯅꯪꯒꯤ ꯃꯁꯤꯃꯗꯤ ꯇꯧꯒꯦꯅ ꯈꯜꯂꯤꯕ ꯂꯩꯔꯤꯕ ꯄꯥꯟꯗꯝ ꯑꯗꯨ ꯃꯤꯉꯣꯟꯗꯒꯤ ꯂꯧꯔꯒ ꯇꯧꯈꯤꯕ ꯄꯥꯟꯗꯝꯂ? ꯅꯠꯇ꯭ꯔꯒꯅ ꯅꯪ ꯅꯁꯥꯅ ꯑꯩ ꯃꯁꯤꯃꯗꯤ ꯇꯧꯔꯒꯦ ꯍꯥꯏꯗꯅ ꯊꯃꯣꯏꯗꯒꯤ ꯊꯣꯛꯂꯒ ꯇꯧꯈꯤꯕ꯭ꯔꯥ? ꯁꯣ ꯅꯪꯅ ꯃꯁꯤꯁꯤꯡꯁꯤ ꯄꯥꯎꯈꯨꯝꯁꯤꯡꯁꯤ ꯐꯖꯅ ꯄꯤꯕ ꯉꯝꯃꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯁꯣ ꯃꯈꯥ ꯇꯥꯔꯛꯄꯗ ꯍꯧꯖꯤꯛ ꯂꯥꯛꯀꯗꯧꯔꯤꯕ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯅ ꯅꯩꯅꯖꯒꯗꯧꯔꯤꯕ ꯇꯣꯄꯤꯛꯁꯤꯡꯁꯤꯁꯨ ꯄꯨꯟꯅ ꯀꯣꯚꯔ ꯇꯧꯈꯤꯁꯤ. So, welcome back to everyone. You are watching Mr. Khatang Podcast Series. Seriesingsida society-sida thokliba The Voice of the People haidiba theme asida based tawjaduna puthokchaba podcast series ni. So, ngasigi pujarakliba topic asinane we are losing ourselves haibani. ꯑꯩꯈꯣꯏ ꯏꯁꯥꯃꯛꯁꯤ ꯃꯥꯡꯖꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯏꯁꯥꯃꯛꯀꯤ ꯄꯨꯟꯁꯤꯁꯤꯗ ꯍꯤꯡꯖꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯉꯁꯤꯒꯤ ꯄꯣꯗꯀꯥꯁ ꯁꯤꯔꯤꯁ ꯑꯁꯤꯗ ꯃꯇꯦꯛ ꯑꯃꯈꯛ ꯑꯩꯈꯣꯏ ꯗꯤꯁꯀꯁ ꯇꯧꯃꯤꯟꯅꯔꯁꯤ. So, ahanba point today ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯅ ꯑꯩꯈꯣꯏꯁꯤ ꯀꯃꯥꯏꯅ ꯗꯤꯐꯥꯏꯟꯁ ꯇꯧꯏ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯂꯥꯛꯆꯒꯦ. ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤꯒꯤ ꯁꯪꯁꯥꯔꯁꯤꯗ ꯑꯩꯈꯣꯏ ꯌꯥꯝ ꯄꯤꯛꯅ ꯎꯔꯕꯗ ꯃꯥꯏ ꯄꯥꯛꯄꯁꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗꯒꯤ ꯄꯣꯗꯀꯥꯁꯇꯁꯨ ꯄꯟꯖꯈꯤꯕ ꯀ꯭ꯂꯥꯁ 10 12ꯗꯒꯤ ꯄꯣꯖꯤꯁꯟ ꯌꯥꯝꯅ ꯋꯥꯡꯅ ꯂꯥꯛꯄ ꯑꯗꯨꯁꯨ ꯃꯥꯏ ꯄꯥꯛꯄ ꯑꯃ ꯆꯤꯡꯒꯅꯤꯅ ꯈꯜꯂꯦ. And so ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯃꯥꯔꯛꯁꯤꯅ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯄꯅꯤ ꯍꯥꯏꯅ ꯈꯟꯖꯔꯛꯄ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯑꯆꯧꯕ ꯃꯤꯡꯆꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯇꯥꯔꯦ ꯊꯕꯛ ꯌꯥꯝ ꯃꯤꯡꯆꯠ ꯌꯥꯝ ꯋꯥꯡꯕ ꯊꯕꯛꯁꯤ ꯐꯪꯉꯒꯗꯤ ꯃꯥꯏ ꯄꯥꯛꯄꯅꯦꯅ ꯃꯁꯤꯁꯨ ꯑꯃ ꯆꯤꯡꯅꯔꯦ. ꯑꯗꯨꯒ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕꯁꯤꯁꯨ ꯃꯥꯏ ꯄꯥꯛꯄꯅꯦ ꯍꯥꯏꯅ ꯂꯧꯅꯔꯦ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯕꯨ ꯇꯁꯦꯡꯕꯃꯛꯇꯤ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯃꯍꯥꯛꯀꯤ ꯋꯥꯍꯟꯊꯣꯛꯁꯤꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯅꯤꯡ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ. ꯑꯗꯨꯅ ꯃꯥꯏ ꯄꯥꯛꯄꯁꯤ ꯁꯣꯁꯥꯏꯇꯤꯅ ꯈꯤꯇꯪ ꯎꯔꯤꯁꯤ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯕ ꯊꯕꯛ ꯑꯆꯧꯕ ꯃꯃꯤꯡ ꯂꯩꯕ ꯊꯕꯛ ꯑꯆꯧꯕ ꯑꯃ ꯇꯧꯕ ꯑꯗꯒꯤꯗꯤ ꯃꯥꯔꯛ ꯌꯥꯝꯅ ꯋꯥꯡꯅꯒ ꯐꯪꯕ ꯁ꯭ꯀꯨꯜꯗ ꯍꯥꯏꯔꯤꯕ ꯀꯌꯥꯁꯤꯡꯁꯤꯅ ꯃꯥꯏ ꯄꯥꯛꯄꯅꯤ ꯁꯛꯁꯦꯁꯅꯤ ꯂꯧꯅꯔꯦꯕ. But it's totally wrong. ꯃꯁꯤ ꯇꯁꯦꯡꯅ ꯑꯔꯥꯟꯕ ꯑꯃꯅꯤ. ꯃꯁꯤꯒꯤ ꯑꯣꯏꯔꯤꯕ ꯃꯤꯠꯌꯦꯡꯁꯤꯗꯤ ꯊꯥꯗꯣꯛꯄꯤꯔꯣ. ꯃꯁꯤ ꯁꯨꯡꯆꯨꯝ ꯆꯨꯝꯗ꯭ꯔꯕ ꯃꯤꯠꯌꯦꯡ ꯑꯃꯈꯛꯅꯤ. ꯁꯣ ꯃꯈꯥꯗ ꯑꯐꯕ ꯑꯉꯥꯡ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯍꯥꯏꯕ ꯏꯟꯕ ꯑꯗꯨꯒ ꯇꯨꯃꯤꯟꯅꯗꯒꯨꯝ ꯂꯩꯕ ꯑꯣꯖꯥꯅ ꯈꯔ ꯀꯃꯥꯟ ꯇꯧꯕ ꯈꯣꯠꯄꯗ ꯑꯗꯨꯝ ꯏꯟꯖꯕ ꯔꯨꯜꯁꯤꯡ ꯐꯣꯂꯣ ꯇꯧꯔꯒ ꯆꯠꯄꯁꯤꯅ ꯑꯐꯕ ꯑꯉꯥꯡꯅꯤ ꯍꯥꯏꯅ ꯂꯧꯅꯔꯦ. ꯃꯁꯤꯁꯨ ꯑꯃꯔꯣꯝꯗ ꯌꯦꯡꯂꯒꯗꯤ ꯂꯥꯜꯂꯦ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ. ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯔꯨꯜꯁꯤꯡ ꯏꯅꯤꯡꯗꯕ ꯁ꯭ꯇꯨꯗꯦꯟꯠ ꯊꯣꯛꯂꯛꯑꯦ ꯍꯥꯏꯇꯥꯔꯦ. ꯍꯥꯏꯔꯤꯕ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡ ꯔꯨꯜ ꯏꯅꯤꯡꯗꯕ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯃꯣꯏꯗ ꯔꯨꯜ ꯑꯃꯈꯛ ꯄꯤꯕ ꯁꯤ ꯁꯝ ꯀꯛꯀꯗꯕꯅꯤ ꯍꯥꯏꯗꯤ ꯁꯝ ꯇꯦꯟꯅ ꯀꯛꯀꯗꯕꯅꯤ ꯅꯨꯄꯥ ꯃꯆꯥꯁꯤꯡꯒꯤꯀꯣ ꯑꯗꯒꯤꯗꯤ ꯐꯤꯔꯣꯜ ꯅꯥꯟꯅ ꯁꯦꯠꯀꯗꯕꯅꯤ ꯃꯁꯤ ꯇꯧꯒꯗꯕꯅꯤ ꯑꯗꯥ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯁ꯭ꯀꯨꯜꯗ ꯄꯤꯔꯤꯕ ꯔꯨꯜꯁꯤꯡꯁꯦ ꯐꯣꯂꯣ ꯇꯧꯅꯤꯡꯗꯕ ꯁꯥꯇ꯭ꯔꯁꯤꯡ ꯌꯥꯎꯋꯦꯕ. ꯍꯥꯏꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡꯁꯤꯗꯤ ꯔꯨꯜ ꯊꯨꯒꯥꯏꯅꯤꯡꯉꯕꯅꯤ. ꯃꯣꯏꯗꯤ ꯁꯣꯏꯗꯅ ꯇꯣꯞ ꯇꯣꯞꯄ ꯑꯃ ꯀꯔꯤꯒꯨꯝꯕ ꯁꯣꯁꯥꯏꯇꯤꯅ ꯃꯤꯌꯥꯝꯅ ꯇꯧꯅꯗꯕ ꯇꯣꯞ ꯇꯣꯞꯄ ꯑꯃ ꯀꯔꯤꯒꯨꯝꯕ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯃꯣꯏ ꯋꯥꯈꯜꯂꯣꯟꯁꯤ ꯈꯟꯕ ꯍꯧꯔꯕꯅꯤ. ꯑꯗꯨꯅ ꯂꯥꯛꯆꯅꯤꯡꯉꯤꯕ ꯄꯣꯏꯟꯠꯁꯤꯗꯤ ꯑꯐꯕ ꯑꯉꯥꯡꯁꯤꯁꯨ ꯑꯁꯨꯃꯥꯏꯅ ꯍꯥꯏꯕ ꯏꯟꯕ ꯇꯨꯃꯤꯟꯅ ꯂꯩꯕ ꯔꯨꯜꯁꯤꯡ ꯐꯣꯂꯣ ꯇꯧꯕꯁꯤꯅ ꯑꯐꯕ ꯑꯉꯥꯡꯅꯤ ꯍꯥꯏꯅ ꯈꯟꯅꯕꯁꯤꯁꯨ ꯃꯁꯤꯁꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯥꯜꯂꯦ ꯍꯥꯏꯕꯗꯨꯅꯤ. ꯁꯣ ꯃꯈꯥꯗ everyone is pushed into the same path. ꯌꯥꯝ ꯐꯖꯕ ꯃꯇꯥꯡꯅꯤ ꯃꯁꯤ. ꯑꯩꯈꯣꯏ ꯑꯌꯥꯝꯕꯅ ꯁꯣꯁꯥꯏꯇꯤꯅ ꯇꯧꯔꯤꯁꯤ ꯀ꯭ꯂꯥꯁ 10 12 ꯂꯣꯏꯕꯗꯒꯤꯗꯤꯀꯣ ꯃꯤꯅ ꯂꯧꯅꯩ ꯍꯥꯏꯗꯅ ꯅꯠꯇ꯭ꯔꯒ ꯁꯣꯁꯥꯏꯇꯤ ꯑꯁꯤꯗꯤ ꯐꯩ ꯁꯥꯏꯟꯁꯇꯗꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯌꯥꯝ ꯂꯩ ꯑꯗꯨ ꯇꯧꯋꯦ ꯑꯗꯥ ꯇꯧꯋꯦ ꯍꯥꯏꯗꯅ ꯁꯥꯏꯟꯁ ꯁ꯭ꯇ꯭ꯔꯤꯝꯗꯒ ꯈꯟꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯁ꯭ꯇ꯭ꯔꯤꯝꯁꯤ ꯈꯟꯕ ꯃꯇꯝꯗ ꯑꯇꯣꯞꯄ ꯂꯩꯔꯤꯕ ꯁ꯭ꯇ꯭ꯔꯤꯝꯁꯤꯡ ꯌꯦꯡꯗꯕ ꯃꯤꯅ ꯈꯟꯅꯩꯗꯅ ꯁꯥꯏꯟꯁꯇꯒ ꯈꯟꯕ ꯁꯤꯒꯨꯝꯕꯁꯤ ꯌꯥꯝ ꯇꯧꯋꯦꯕ. ꯑꯩꯈꯣꯏꯅ ꯄꯥꯝꯃꯒ ꯆꯠꯆꯕ ꯅꯠꯇꯕ ꯂꯝꯕꯤꯁꯤ ꯃꯤꯅ ꯇꯧꯅꯩ ꯏꯃꯥꯟꯅꯕꯅ ꯇꯧꯏ ꯍꯥꯏꯗꯤ ꯏꯃꯥ ꯏꯄꯥꯒꯤ ꯄ꯭ꯔꯦꯁꯔꯅ ꯇꯧꯕꯅꯤ ꯑꯗꯨꯅ ꯃꯁꯤꯅ ꯍꯦꯟꯅ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯂꯩ ꯀꯥꯏꯅ ꯍꯥꯏꯗꯅ ꯆꯠꯄꯁꯨ ꯌꯥꯎꯋꯦꯕ. ꯍꯥꯏꯗꯤ ꯀꯩꯅꯣ ꯃꯤꯅ ꯗꯣꯛꯇꯔ ꯑꯣꯏꯔꯤꯕ ꯗꯣꯛꯇꯔ ꯑꯣꯏꯔꯒ ꯃꯥꯏ ꯄꯥꯛꯄꯅꯤ ꯗꯣꯛꯇꯔ ꯑꯣꯏꯔꯒꯗꯤ ꯇꯣꯂꯣꯞ ꯌꯥꯝꯅ ꯆꯥꯎꯅ ꯆꯥꯏꯀꯅꯤ ꯃꯈꯥꯗ ꯑꯩꯈꯣꯏ ꯀꯟꯅ ꯍꯣꯠꯅꯔꯤꯕꯗꯨꯗꯤ ꯎꯗꯕ ꯍꯥꯏꯇꯥꯔꯦ. ꯁꯨꯃꯥꯏꯅ ꯃꯤꯅ ꯆꯠꯅꯩ ꯍꯥꯏꯗꯅ ꯗꯣꯛꯇꯔ ꯏꯟꯖꯤꯅꯤꯌꯔ ꯑꯗꯒꯤ ꯒꯕꯔꯃꯦꯟꯒꯤ ꯊꯕꯛ ꯐꯪꯕ ꯍꯥꯏꯗꯅ ꯂꯧ ꯏꯪꯈꯣꯜ ꯌꯣꯟꯊꯣꯛꯇꯅ ꯈꯣꯠꯇꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯗ ꯁꯣꯁꯥꯏꯇꯤꯒꯤ ꯑꯣꯏꯕ ꯃꯤꯠꯌꯦꯡꯁꯤꯗ ꯃꯁꯤꯗ ꯆꯠꯈꯤꯕ. ꯍꯥꯏꯖꯅꯤꯡꯕ ꯊꯝꯖꯅꯤꯡꯕ ꯄꯣꯏꯟꯗꯤ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯁꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯐꯠꯇꯕ ꯑꯃ ꯌꯥꯎꯔꯤ ꯍꯥꯏꯕꯅꯦꯕ. ꯃꯁꯤ ꯑꯩꯈꯣꯏꯅ ꯑꯣꯏꯕ ꯏꯁꯥꯅ ꯁꯦꯝꯖꯕ ꯂꯝꯕꯤ ꯅꯠꯇꯦ ꯍꯥꯏꯕ. ꯃꯤꯌꯥꯝꯅ ꯑꯣꯏꯔꯒ ꯃꯤꯌꯥꯝꯅ ꯁꯦꯝꯈꯤꯕ ꯂꯝꯕꯤꯅꯤ ꯍꯥꯏꯕꯅꯦꯕ. ꯑꯗꯨꯅ ꯊꯝꯖꯅꯤꯡꯉꯤꯁꯤꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯌꯥꯝꯕ ꯁ꯭ꯇꯨꯗꯦꯟꯠ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯁ ꯇꯧꯕꯁꯦ ꯁꯣꯁꯥꯏꯇꯤꯅ ꯍꯥꯏꯕ ꯃꯤꯠꯌꯦꯡ ꯈꯜꯂꯤꯕ ꯇꯧꯔꯤꯕ ꯃꯤꯠꯌꯦꯡꯁꯤꯡꯁꯤꯗ ꯆꯠꯅꯅꯕ ꯁꯨꯝ ꯄꯨꯁ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯅꯤ ꯊꯝꯖꯅꯤꯡꯉꯤꯁꯤ ꯗꯣꯛꯇꯔ ꯏꯟꯖꯤꯅꯤꯌꯔ ꯒꯕꯔꯃꯦꯟ ꯖꯣꯕ ꯐꯪꯅꯕꯒꯤꯗꯃꯛꯇ ꯂꯥꯏꯔꯤꯛ ꯇꯝꯕꯁꯨ ꯅꯠꯇꯦ. ꯁꯣ ꯄ꯭ꯂꯤꯖ ꯔꯤꯃꯦꯝꯕꯔ ꯗꯤꯁ. ꯁꯣ ꯄꯣꯏꯟꯠ ꯑꯃꯈꯛ ꯊꯝꯖꯒꯦ. Society doesn't ask you who are you. It tells you who to become. ꯌꯥꯝꯅ ꯐꯖꯕꯅꯤ. ꯁꯣꯁꯥꯏꯇꯤꯁꯤꯅ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯅꯗꯤ ꯍꯪꯕꯤꯗꯦꯀꯣ. ꯅꯪꯁꯤ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣꯗꯤ ꯃꯣꯏꯅ ꯍꯦꯛꯇ ꯗꯤꯐꯥꯏꯟ ꯇꯧꯕꯤꯈ꯭ꯔꯦꯕ. ꯅꯪ ꯅꯨꯡꯁꯤꯕ ꯁꯥꯕꯗꯅꯦꯕꯨ ꯅꯨꯡꯁꯤꯕ ꯁꯥꯔꯒ ꯍꯥꯏꯔꯛꯏꯅꯦꯕꯨ ꯈꯪꯗꯦ ꯅꯨꯡꯁꯤꯗꯅ ꯍꯥꯏꯔꯛꯏꯅꯦꯁꯨ ꯈꯪꯗꯦ ꯅꯪ ꯁꯤ ꯑꯣꯏꯌꯨ ꯁꯤꯅ ꯐꯩ ꯑꯗꯨ ꯇꯧꯋꯦ ꯑꯗꯥ ꯇꯧꯋꯦ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡ ꯁꯖꯦꯁꯟꯒ ꯍꯥꯏꯕ ꯅꯠꯇꯦ ꯑꯦꯗꯚꯥꯏꯁ ꯄꯤꯅꯤꯡꯉꯥꯏ ꯌꯥꯝ ꯂꯩ ꯑꯦꯗꯚꯥꯏꯁ ꯄꯤꯕꯤꯅꯕ ꯌꯥꯝ ꯂꯩ. ꯆꯨꯝꯃꯤꯅ ꯀꯃꯥꯏꯅ ꯄꯤꯔꯤꯅꯣ ꯅꯪꯒꯤ ꯐꯅꯅꯕꯕꯨ ꯈꯜꯂꯒ ꯄꯤꯔꯤꯕ꯭ꯔꯥ ꯐꯠꯇꯅꯕꯕꯨ ꯈꯜꯂꯒ ꯄꯤꯔꯤꯕ꯭ꯔꯥ ꯃꯣꯏꯅ ꯍꯩꯖꯕ ꯈꯔꯗꯨ ꯉꯥꯡꯉꯒ ꯅꯣꯏꯅ ꯄꯤꯔꯛꯏꯕ꯭ꯔꯥ ꯍꯥꯏꯕꯁꯤꯡ ꯍꯥꯏꯕ ꯉꯝꯗꯦ ꯇꯧꯏꯒꯨꯝꯕꯁꯨ ꯄꯤꯕꯤꯅꯕꯗꯤ ꯌꯥꯝ ꯂꯩꯔꯤ.
So please remember moina piribasi nangonda sanaribra sunaribra. So adugi matungina nangi lambi sinanga chatpada sanaribra natragana masida khong thangjeluraga awaba nang mukotpa hoi adubudi thoni ko adu natana awaba du thengnagadabadu nataba nang hayawai thengnarpa matamda harauna badu loksan mangamadra haibana sing wang sing si hangbiu. So makataba root causes the laksagi ayamana masi thokpagi maramsi ahanbada fear haibasina thammani ko fear haiba akiba haiba masamaksina thon mane haibe ai aina pamdaba adu da kaim khangdana akiba sina mamara kanda parents ki pressure duna mamara kanda ai masigi lambi sida pamdraga sudum satki bagi phom khak lai adana so thamjaningi sidi akiba haiba si koi anga ama hek polok padage do magi surrounding duna mamara kanda magi loinariba magu yokpi thakbi rakliba parents to gi surrounding haja tare magi surrounding du gi makha pona मासी यामना किगन थोलपसु याय नत्रगन याम साथीना करिगुम खर तरोंगे खोटके हेक्ता कहे तारे साथीना होरपंगा है तारे अदुगम बोयबसु यावे याम किगन होरपसु यावे यामना किगन होरपंगांग सिंगसिदि मोइना पामिबसि हाइदोकपंगम जदे अदुना मखोइना पामदबा केम खंगदे when parents say something to them then they can't कहे जब तारे ओखना ngang जदे so masina marmor kanda मखोइना लंबिसि पामदबा करीम खंगदना हाइबो हाइरबा पेरेंट्स सिंगना हाइबो हाइरबा लंबी सिदा दम सटखिबा बिफम लाय सो थमजनिंगी सिदि अकीबा सिसु फते हाबनि मसिसु सेमदोकनबगी खुदोंग चाबा तंजा अमदि लोंगिनबा याय सो मखा तारकपसि मसिगि अकीबा सिमा लेरे सो मखा तारकपसि कंपैरिजन कल्चर सिसम कली ममांगी पॉडकास्ट तसु फजन तुम मई पंजखिबनि कंपैरिजन सिमदि मणिपुरी गी ngasiगी सोसाइटी सिदा असुकिमति वांग लेरे सो कंपैरिजन सिना मरकांदा एकोगी मेंटालिटी दा मान हेलबोय द खनबदु थबक मा एनी लंबी अमदा पार्ट अमदा से समना तोखै डॉक्टर रोइबा इंजीनियर रोइबा सिगी लाइन से चलिबा खोइबा मयाम से मखोगी मरुम दा वान होनरकपदु उदबा मखोगी टेस्ट तोलोब याम चाउन साइ ए आईएएस को एरदि सी फंगी असमाइ तोगी तोलोब समाइ तोगी अस बॉडी गार्ड का तोदना इज्जत समाइ वांगना फंगी कोली हाइबना सिंग सिगी वाखलोन सिदा आइ तारे को केम खंगजद्रिबा साता स्टूडेंट यामना पिक्चर रिबदु दा कंपैरिजन सिना समाइना फना समाइना खललगा माना तोरिबदु नतब मीना तोरिबदु दा मंगुंदगी हेना फरबोय दे खललगा दुम चटखिबा फिबम सिना मरकांदा मसाना पामदबा लंबी दो अदुम चटखिबगी फिबम लाई so point खक line खक थमजगे we are not charging dreams we are charging approval हाबनि अखोइना तानरिबसे अखोइगी पांदम दु ओइदबा अखोइना मसिगी थबकसि तोबु मतमदा मियामना कयाम रेस्पेक्ट तोगनी मियामना कयाम रेस्पेक्ट तोगनी हाबदि कइनो आई सि थबकसि तोरगा आई मियामना कयाम इज्जत तोबिबु थबकनो मियामना इबु सखंग फिरगद्रा हाइबना सिंगसिगी वाखलोन से हाइतारे मियामगी एप्रिसिएशन से खल्लैबा अखोइगी पांदम दुदा तानादबा हाइतारे मसिसु अरानबा मियेंग अमने हाबनि थमजनिबसि so maka tarakpada personal struggle khar thamjage ahan bada isamaksu career gi matang da asukimati confusion ama chalame pi khatang aina wakhal ta ri matam da gi su hauraga career matang hai basi kaim khangam banate leirami si ekhoi gi like adum bajina pa kha toroga ekhoi gi tharga UPSC UPSC habni ko UPSC exam ma tharga IAS IPS oiraga sumaina ka tauba haibagi mentality sida tamame balarikse aina masigi matang da clear oigi si karam kanda gino hargadi class 6 phawdi dum ayamana kokse kem khangri ilai lekhagi adum isam chamna khallaga leirai tari masigi matungda class 7 ka ka horokpadagi irang leibana oido mal irang leibadagi phone pai ba horokpa ma de matang da phone pai yes phone pai ba so smori so sidagi aina sum why am I living haiba sigi wahanga je sum tamna ga इथंदा लेरमनिना को स्कूल जु चतब खोदब तोरमनिना वखल जे स्माइना सुम खंजलक मतम सिदा तमना लाप होरेब पुनसिजिगी मतंग दा सुम तमना नेरक मतम दा आई करियर सिदा मिट मांग मथन चोंथोरे aina haijari sina kaino adagi aina tawbung ngam sina kaino ngam da sina karino haibana sing wang sing tama lai smai to dana lakhi habani tongan ba multiple parts mayam ne pamis parts ai kai lambi se chat ka dorobi lambi se mayam pame si kaino ai kana ai yu isagi ama puthok chaba ngam jadaba so multiple parts mayam sing karam bachat tino ko ngau na ba khotpa mayam goks de pura pressure ni ko thadari je hoi matam du dadi adu leira mana mor kanda ngasi ai career gi sumaina tawba khotpa haibdi chatka dor bilambi si madumaina khalam maduna mor kanda hojik meeting je seng mani aduna adu matam du adumaina khalam draba si lambi mayam lai ba khol mayam je karam bachat kani khotkani haibana sing khalam draba matam du khalam draba hojik mu khalak pi haib hojik mu khala di matam je sungda doini aduna nahuna na khalam khanbi rak poduna ai gi dilai bo phaba moi gre so makha tabada haiba mayam sing sigi menoiba
reason si kaino hairagati fear of disappointing parents haibasine ba ai mamang podcast su panjagi bedeni parents sing sinungai gi roidra khanbase thamjagi ba ponju mama mapa singna macha sing nungsibasi chinna ngangaga masini haina utpa yadi phongdokpa ngamde haibagumna macha singna mama mapa sing nungsibasu haiba ngamoi adana so nungsibagi chelsi phongdok chaba ngamde adana mama mapa singdo nungai gi roidra khanbada moina pama pamda ba khangde ko paat se lambi je moina pama pamda khangde mama mapa singna nungai gi roidra haiba wakhalon sina maram oira kanda lambi se dum chat pasu yawe adana masi masu gyan tabiyu khanbiyu haiba phom thamjage ada pressure ki wadi tokse isada leijari bisdagi chatse bako akhoi leijari ba talents dagi akhoi na pamjari ba adum tawri ba hobby nungti gi tawri ba hainari ba haiba mayam sing sida karmane hena pami thawai yauri haibana sing musing khallaba matungda maduna akhoi gi career paramo hense so makata ba de akhoi reality te laksake ko asem ga makti masini myese akhoi manipur di dum panjake ko akhoi ngasigi manipur gi society samaj da dum yengsi ayam manane makhoi na tori ba thabak sing se masana pamda ba tan heba ko SS career solution gi madam Slomina wangang manda phungdok ki bang kholai ba manipur lai ba yam ba music lai isau lang ya ba masi kai gi no har kan da di singna makhoi na pamda ba thabak tu torok ba du number mo kan da ne makhoi na pamda ba thabak tu taw le ram ni na moi boiling chu bu du ni da aduna makhoi na pamda ba thabak si khalli ba gi maram si singna har kan da di makhoi na laik tamigi matam da gi sungchoi soidana soiram magani haiba si mai thamjani नौरिंग मतम क्लास 6 7 8 कारप मतम द मसासी कनानो हाइना अंडरस्टैंड तौजकी दबा हाइता लाइक नि लुम लुम चट लाइक याम हेरसु मसामक अंडरस्टैंड तौदरी उपाय सुंगलै लिति अदुम ममीजे मितेन सांग उब ngam मितें सांग सान उब ngamjaroi हाइबदु फोंतोक चनिंग बनि अदना समाइ तौदना अखोइ मियो यामबसी हौगतले अयुंगा ताको थाबक चटली थाबक तौवी पैसा ताली तौवीगु मसुंग मखोइना तालिबा पैसा खुटान तौरिबा थबक मखोइना पामदबा यामबना ओइ हाइबसिंग असिगी मणिपुर की सोसाइटी सिदा कोइ मिटना संसंग उरबा लेरबा थबक गांतनी अयाम हाइजबनी को मरकता मसाना पामजबा थबक मैम तौरगा अखो यामना हैप्पीली हिंगबा लाइफ से हिंगबसु यावदबा नते यावरी तौवीगु मसुंग अयाम येंगबा मतमददी अखोइ मसाना मसाना तौरिबा थबक सि पैसा किनेबु खंगदे सोसाइटी नि यागिदबनिबु खंगदे मागी रेस्पोंसिबिलिटी न यागिदबनिबु खंगदे मसाना पामदबा थबक सिंग अयाम तौगल्ली हाइबसि मते थमजगे patang sidane trip amakak ai myam da thamjaramgeba karamba trip no hair kan dadi masigi langja larik kana pa ai khoi sadra sing da pi ba wakhal di mapung phaja da ba ma pa oi besing na haibo haini larik kana tamoi bungo larik kana tamsi aphaba mi moi se hayeng thabak achoba ma phangje thabak achoba ma phangje haibasigi wakhalon sida like se tamme salary chawba thabak sig thi miyam gi respect si miyam ni toba thabak paisa yam chawba chaba thabak phangna bagi damak like tamo kana honaro hai ado masi madi tasing na lanbu wakhalon ya ni thamjege laik tami basi thabak katang uguda basunati hoi tawgodoi ni akon badari paisa ki ngakta oirai tawri mayam se ko tawi gu masung ai samak si hena loksing leiba mi mo oina ba kai tare well educated person mo oiba matam dadi ekhoi larik sina yam suki matik basic education sinjana mateng yam na piri adusu lairba matungda aigi thabak lakpa matam sidadi aina haijening basi larik tuna bu erak pasu yai larik tugi mateng tuna bu ebisu yai aigi skill na bu erak pa yai ma sa gi chana jaba tuna haitare tawi kuma sung larikan tamaga thabak achobom phangba haibasi gi wakhalon se thadok se sinai ne thamjani ge se akoi job creator oiseba manipuri dang asi entrepreneur gi changa sukimati wale maramasina ban block kitang tobu matam dai koi chaba tak po injang na pi phangba sukimati wai manipuri da chakot na bagi wakhal du natab mayam dagi project sum loksala ga chari aduna ngasi ke dore manipur da mayang yam na change mayang yam changa matung da mayam di thabak subada chilau thi di apang phang thabak sui maitai misari thabak subada ai si thabak sti kai je haidana tum tawrga leiramni na mayang macha sum singjale akoi mikha pon sum tam henjale mayang macha sing matam khara warama matung da matam khari matung da di business empire sing makoi na tam na sum sangsale aduna thamjani sidi job creator mo oi sei job seeker oi kum sei haibani society na thamli ba masigi mityeng se lokthoji thugai ra ji masigi lang ji thugai si gyan tabi si so ai point kak thamjage most people are other people's their thoughts are someone else's opinions Oscar Wilde haibiba ai koi quote phajabang khakni ko so ai aroi besidi mayam solution da lakcharge ngasai gi thamjari sida akhoi society gi oiba midyeng amadi leiri hariba society gi oiba midyeng sna khalak po wakhalon lerak padu adu da akhoi chachi haiba nati moi gi oiba wakhalon sing du da akhoi chachi haiba nati makhoi ga fight tok haiba sunati solution sidi understand yourself haibani
ꯑꯩꯈꯣꯏ ꯏꯁꯥꯃꯛꯁꯦ ꯍꯥꯟꯅ ꯒ꯭ꯌꯥꯟ ꯇꯥꯖꯁꯦ ꯍꯥꯏꯕꯅꯤ ꯑꯩꯅ ꯄꯥꯝꯖꯔꯤꯕ ꯍꯤꯔꯝꯁꯤꯅ ꯀꯔꯤꯅꯣ ꯇꯧꯕ ꯉꯝꯃꯤꯁꯤꯅ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯕ ꯉꯝꯃꯣꯏꯗꯧꯔꯤꯕ ꯄꯥꯝꯖꯗ꯭ꯔꯤꯕ ꯂꯝꯕꯤꯁꯤꯅ ꯀꯔꯝꯕꯅꯣ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡꯁꯤ ꯈꯪꯗꯣꯛꯂꯕ ꯃꯇꯨꯡꯗ ꯃꯇꯥꯡ ꯆꯥꯅ ꯑꯉꯥꯡꯁꯤꯡꯁꯤ ꯐꯖꯅ ꯀꯥꯎꯟꯁꯤꯂꯤꯡ ꯄꯤꯔꯕ ꯃꯇꯨꯡꯗ ꯃꯁꯥꯃꯛꯁꯤ ꯁꯦꯜꯐ ꯑꯦꯋꯥꯔꯅꯦꯁ ꯑꯃ ꯂꯩꯍꯜꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯀꯔꯤꯌꯔꯁꯤ ꯈꯟꯁꯤ ꯁꯣ ꯑꯩꯅ ꯉꯁꯤ ꯁꯥꯖꯔꯤꯕ ꯄꯣꯗꯀꯥꯁ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯉꯥꯡ ꯅꯨꯡꯕꯤ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯊꯝꯖꯔꯝꯃꯒꯦ ꯃꯁꯤꯃ ꯁꯣ ꯁꯦꯜꯐ ꯑꯦꯋꯥꯔꯅꯦꯁ ꯑꯃ ꯂꯩꯁꯤ why am I doing this ꯑꯩꯒꯤꯔ ꯅꯠꯇ꯭ꯔꯒ ꯃꯤꯒꯤꯔ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯑꯩꯒꯤꯔ ꯅꯠꯇ꯭ꯔꯒ ꯃꯤꯒꯤꯔ ꯍꯥꯏꯔꯤꯕ ꯋꯥꯍꯪꯁꯦ ꯍꯪꯁꯦꯕ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯅꯣ ꯍꯥꯏꯕꯁꯤꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯗꯔꯀꯥꯔ ꯂꯩꯔꯦꯕ ꯑꯩꯒꯤ ꯅꯠꯇꯕ ꯍꯤꯔꯝꯗꯨꯗꯗꯤ ꯅꯣ ꯍꯥꯏꯔꯒ ꯊꯥꯗꯣꯛꯈꯤꯁꯦꯕ ꯃꯤꯒꯤ ꯑꯣꯏꯕ ꯊꯕꯛꯇꯣ ꯑꯗꯨꯝ ꯁꯨꯔꯒ ꯂꯩꯔꯒ ꯅꯪꯒꯤ ꯑꯣꯏꯕꯗꯤ ꯅꯠꯇꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯅꯪꯒꯤ ꯀꯥꯟꯅꯕ ꯃꯆꯥ ꯈꯔꯒꯗꯤ ꯐꯪꯕ ꯌꯥꯏꯀꯣ ꯑꯗꯨꯒꯤ ꯅꯠꯇꯕ ꯅꯪꯅꯁꯨ ꯅꯪꯒꯤ ꯊꯕꯛꯇꯨꯗ ꯃꯤꯗꯨ ꯄꯨꯁꯜꯂꯒ ꯁꯣꯜꯂꯣ ꯃꯥꯒꯤ ꯀꯥꯟꯅꯕ ꯈꯔ ꯂꯧꯍꯟꯈ꯭ꯔꯣ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯈꯜꯂꯣꯟꯁꯤ ꯂꯥꯛꯁꯦꯕ ꯍꯥꯏꯗꯤ ꯅꯪꯅ ꯃꯤꯉꯣꯟꯗꯒꯤ ꯈꯤꯇꯪ ꯆꯨꯞꯁꯟꯕ ꯅꯠꯇꯕ ꯅꯪꯉꯣꯟꯗꯒꯤꯁꯨ ꯃꯤꯅ ꯈꯔ ꯆꯨꯞꯆꯈꯤꯁꯅꯣꯕ ꯁꯨꯃꯥꯏꯅ ꯏꯒꯣ ꯈꯔ ꯁꯦꯠ ꯇꯧꯁꯦꯕꯀꯣ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯃꯅꯨꯡꯗ ꯑꯗꯨꯅ ꯁꯦꯜꯐ ꯑꯦꯋꯥꯔꯅꯦꯁꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯩꯇꯕ ꯌꯥꯗꯕ ꯑꯃꯅꯤ ꯃꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯩꯒꯗꯕꯅꯤ ꯑꯩ ꯏꯁꯥꯃꯛꯁꯦ ꯑꯟꯗꯔꯁꯇꯦꯟ ꯇꯧꯖꯁꯤ ꯑꯩ ꯏꯁꯥꯃꯛꯁꯦ ꯒ꯭ꯌꯥꯟ ꯇꯥꯖꯁꯤ ꯃꯤꯒꯤ ꯊꯕꯛ ꯁꯨꯕ ꯂꯣꯞꯄ ꯃꯤ ꯊꯕꯛ ꯁꯨꯕ ꯇꯣꯛꯑꯁꯤ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯁꯣ ꯑꯦꯋꯥꯔꯅꯦꯁ ꯏꯁ ꯗ ꯐꯥꯔꯁ ꯁ꯭ꯇꯦꯞ ꯇꯨ ꯐ꯭रीडम ꯍꯥꯏꯕ ꯑꯩꯈꯣꯏꯁꯤ ꯐ꯭रीडम ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯏꯁꯥꯃꯛꯁꯤꯗ ꯑꯦꯋꯥꯔꯅꯦꯁ ꯍꯥꯏꯅ ꯑꯃ ꯆꯪꯉꯤ ꯅꯤꯡꯇꯝꯕ ꯍꯥꯏꯕꯁꯤ ꯏꯁꯥꯃꯛꯁꯤ ꯏꯁꯥ ꯈꯪꯖꯗꯅ ꯅꯤꯡꯇꯝꯃꯦ ꯍꯥꯏꯕ ꯌꯥꯔꯣꯏꯀꯣ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯒ ꯃꯥꯟꯅꯈꯤꯗꯕꯗꯤ ꯌꯥꯏ ꯇꯧꯕꯤꯒꯨꯝꯕꯁꯨꯡ ꯑꯩꯉꯣꯟꯗ ꯑꯦꯋꯥꯔꯅꯦꯁ ꯑꯩ ꯏꯁꯥꯃꯛꯁꯤ ꯆꯦꯛꯁꯤꯟꯖꯕ ꯈꯪꯖꯤꯟꯖꯕ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯈꯟꯖꯕ ꯈꯔꯗꯤ ꯃꯊꯧ ꯇꯥꯔꯤ ꯍꯥꯏꯕꯅꯤ ꯉꯁꯥꯏꯁꯨ ꯊꯝꯖꯈꯤꯕ ꯃꯥꯔꯛꯁ ꯂꯥꯏꯔꯤꯛ ꯀꯟꯅ ꯇꯝꯃꯣ ꯏꯕꯨꯡꯉꯣ ꯃꯥꯔꯛ ꯌꯥꯝ ꯑꯆꯧꯕ ꯑꯃ ꯐꯪꯉꯣ ꯃꯥꯔꯛ ꯌꯥꯝ ꯐꯪꯉꯣ ꯊꯕꯛ ꯑꯆꯧꯕ ꯑꯃ ꯐꯪꯉꯁꯤ ꯁꯣꯁꯥꯏꯇꯤꯗ ꯔꯦꯁꯄꯦꯛ ꯌꯥꯝ ꯐꯪꯉꯁꯤ ꯍꯥꯏꯅ ꯈꯟꯕꯒꯤ ꯋꯥꯈꯜꯂꯣꯟ ꯃꯁꯤꯃ ꯊꯥꯗꯣꯛꯄꯤꯔꯣ ꯃꯁꯤ ꯅꯠꯇꯦ ꯃꯁꯤ ꯁꯨꯡꯅꯠ ꯅꯠꯇꯦ ꯃꯁꯤ ꯁꯨꯡꯅꯠ ꯅꯠꯇꯦ ꯑꯟꯗꯔꯁꯇꯦꯟ ꯕꯤꯐꯣꯔ ꯑꯦꯛꯁꯦꯞꯇꯤꯡ ꯊꯝꯖꯅꯤꯡꯉꯤꯁꯤ ꯅꯪꯅ ꯂꯧꯗ꯭ꯔꯤꯉꯩꯗ ꯄꯣꯠꯁꯛ ꯂꯧꯗ꯭ꯔꯤꯉꯩꯗ ꯃꯗꯨ ꯍꯥꯟꯅ ꯈꯪꯕꯤꯌꯨ ꯍꯥꯏꯕ ꯄꯣꯠꯁꯛꯇꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯥꯟꯅ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕꯤꯔꯣ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏ ꯄꯨꯟꯁꯤ ꯂꯝꯕꯤꯁꯤꯗꯁꯨ ꯅꯪꯅ ꯆꯠꯀꯗꯧꯔꯤꯕ ꯂꯝꯕꯤꯁꯤꯗꯗꯤ ꯁꯨꯃꯥꯏꯅ ꯑꯣꯏꯔꯛꯄ ꯌꯥꯏ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄ ꯌꯥꯏ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡꯒꯤ ꯆꯥꯎꯔꯥꯛꯄ ꯚꯤꯖꯟ ꯑꯃꯗꯤ ꯎꯕ ꯑꯃ ꯆꯪꯉꯤ ꯍꯥꯏꯕ ꯃꯗꯨ ꯍꯥꯟꯅ ꯒ꯭ꯌꯥꯟ ꯇꯥꯔꯁꯤ ꯑꯗꯨꯒ ꯂꯧꯁꯟꯁꯤ ꯍꯥꯏꯕ ꯃꯗꯨꯅ ꯅꯪꯒ ꯆꯨꯅꯔꯕ ꯅꯪꯅ ꯄꯥꯝꯖꯔꯤꯗꯨꯒ ꯆꯥꯅꯔꯕ ꯆꯨꯅꯔꯕ ꯑꯣꯏꯔꯗꯤ ꯃꯗꯨ ꯂꯧꯁꯜꯂꯁꯤ ꯍꯥꯏꯕ ꯑꯣꯀꯦ ꯌꯥꯅꯤꯅ ꯈꯜꯂꯦ ꯑꯩꯅ ꯈꯟꯖꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯅꯪꯒ ꯆꯥꯅꯒꯅꯤ ꯆꯨꯅꯒꯅꯤ ꯍꯥꯏꯕ ꯑꯃꯗꯤ ꯁꯨꯡꯂꯩ ꯂꯩꯇꯦ ꯃꯗꯨ ꯃꯀꯣꯛꯇꯒꯤ ꯊꯥꯗꯣꯛꯄꯤꯔꯣ ꯃꯤꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯅꯪꯅ ꯇꯧꯔꯛꯀꯗꯧꯔꯤꯕ ꯂꯝꯕꯤ ꯊꯕꯛꯇꯨꯒꯗꯤ ꯃꯥꯟꯅꯈꯤꯗꯕ ꯌꯥꯏꯑꯕ ꯋꯦ ꯑꯣꯐ ꯀꯩ ꯍꯥꯏꯇꯥꯔꯦꯅꯦ ꯗꯨꯋꯤꯡ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯅ ꯃꯤꯅ ꯇꯧꯋꯦ ꯍꯥꯏꯗꯅ ꯅꯪ ꯇꯧꯕ ꯃꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯥꯗꯣꯛꯄꯤꯔꯣ ꯋꯥꯈꯜꯂꯣꯟꯗ ꯃꯁꯤ ꯁꯨꯡꯂꯩ ꯂꯩꯕꯤꯔꯅꯨ ꯃꯤꯁꯦ ꯃꯤ ꯃꯌꯥꯝ ꯄꯣꯛꯏꯁꯦ ꯁꯨꯝ ꯆꯞ ꯃꯥꯟꯅ ꯂꯣꯏ ꯍꯤꯡꯉꯣꯗꯤ ꯌꯥꯔꯣꯏꯕ ꯇꯣꯞ ꯇꯣꯞꯄ ꯃꯁꯥꯒꯤ ꯃꯤꯑꯣꯏ ꯏꯁꯣꯔꯅ ꯄꯤꯊꯣꯔꯛꯄꯗ ꯄꯣꯛꯂꯛꯄꯗꯒꯤ ꯌꯥꯎꯖꯔꯒ ꯂꯥꯛꯑꯕꯅꯦꯕ ꯃꯗꯨ ꯈꯪꯖꯦꯕ ꯅꯪꯒꯤꯁꯨ ꯌꯥꯎꯔꯒ ꯂꯩꯔꯝꯅꯦꯕ ꯃꯤꯒꯤꯁꯨ ꯌꯥꯎꯔꯝꯅꯦꯕ ꯃꯤꯒꯤꯗꯣ ꯂꯧꯁꯟꯕꯤꯌꯨꯅꯨ ꯍꯥꯏꯕ ꯅꯪꯒꯤ ꯌꯥꯎꯖꯕꯗꯣ ꯊꯤꯗꯣꯛꯄꯤꯌꯨ ꯍꯥꯏꯕ ꯃꯗꯨꯒ ꯇꯧꯁꯦ ꯍꯥꯏꯕꯅꯦꯕ ꯃꯤꯅ ꯇꯧꯋꯦ ꯍꯥꯏꯗꯅ ꯅꯪꯅ ꯇꯧꯕꯗꯣ ꯇꯣꯛꯁꯦꯕ ꯁꯔꯨꯛ ꯈꯥꯟ ꯁꯥꯕꯗꯣ ꯇꯣꯛꯁꯦꯕ ꯀꯥꯟꯅꯗꯦꯕ ꯃꯤ ꯃꯇꯧ ꯁꯥꯗꯣꯏ ꯁꯔꯨꯛꯄꯗꯤ ꯅꯪꯒꯤ ꯑꯣꯏꯕ ꯑꯅꯧꯕ ꯚꯔꯖꯟ ꯑꯃ ꯁꯦꯝꯁꯤ ꯄꯨꯊꯣꯛꯁꯦ ꯍꯥꯏꯕꯅꯦꯕ ꯁꯣ ꯃꯁꯤꯃ ꯑꯩ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯑꯔꯣꯏꯕꯗ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯕꯤꯌꯨ ꯑꯀꯤꯕ ꯌꯥꯎꯗꯅꯅꯦ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯕꯤꯌꯨ ꯑꯅꯧꯕ ꯊꯕꯛꯁꯤꯡ ꯇꯧꯕꯤꯌꯨ ꯁ꯭ꯀꯤꯜꯁꯤꯡ ꯇꯝꯖꯟꯕꯤꯌꯨ ꯍꯣꯕꯤꯁꯤꯡ ꯑꯗꯨꯝ ꯑꯄꯥꯝ ꯑꯄꯥꯝꯕ ꯇꯧꯕꯤꯌꯨ ꯀꯣ ꯑꯗꯨꯒ ꯏꯟꯇꯔꯦꯁ ꯑꯣꯏꯕ ꯖꯒꯥꯁꯤꯡꯗ ꯃꯇꯝ ꯊꯥꯗꯕꯤꯌꯨ ꯀꯣ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛꯈꯛꯇꯪ ꯄꯥꯕ ꯅꯠꯇꯕ ꯁ꯭ꯇꯨꯗꯦꯟꯁꯤꯡ ꯂꯥꯏꯔꯤꯛꯈꯛꯇꯪ ꯄꯥꯕ ꯅꯠꯇꯕ ꯅꯥꯀꯜꯗ ꯅꯪꯒꯤ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕ ꯅꯪꯅ ꯄꯥꯝꯖꯔꯤꯕ ꯈꯣꯠꯂꯤꯕ ꯍꯤꯔꯝ ꯃꯌꯥꯝꯗꯁꯨ ꯈꯔ ꯊꯥꯗꯖꯦꯕ ꯑꯦꯛꯁꯄ꯭ꯂꯣꯔ ꯈꯔ ꯇꯧꯗ꯭ꯔꯗꯤ ꯏꯁꯥꯃꯛꯁꯦ ꯒ꯭ꯌꯥꯟ ꯇꯥꯖꯔꯔꯣꯏꯕ ꯑꯗꯨꯅ ꯑꯦꯛꯁꯄ꯭ꯂꯣꯔ ꯈꯔ ꯇꯧꯁꯤ ꯁꯣꯁꯥꯏꯇꯤꯒꯤ ꯑꯣꯏꯕ ꯊꯝꯂꯛꯂꯤꯕ ꯃꯤꯠꯌꯦꯡꯁꯤꯡꯗꯨ ꯈꯔ ꯊꯥꯗꯣꯛꯁꯤ ꯃꯗꯨ ꯊꯥꯗꯣꯛꯄ ꯉꯝꯗꯕ ꯁꯨꯡꯌꯥꯃꯛ ꯌꯥꯗꯕꯅꯤ ꯃꯗꯨ ꯈꯔ ꯊꯥꯗꯣꯛꯁꯦ ꯍꯥꯏꯕꯅꯤ ꯁꯣ ꯑꯔꯣꯏꯕꯗ ꯃꯦꯁꯦꯖ ꯊꯝꯖꯒꯦ ꯑꯣꯀꯦ ꯇꯨ ꯕꯤ ꯗꯤꯐ꯭ꯔꯦꯟ ꯀꯩꯗꯧꯋꯦꯒꯦ ꯈꯔꯁꯨ ꯈꯦꯠꯅꯒꯗꯕꯅꯤ ꯀꯩꯅꯣ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯈꯔ ꯈꯦꯠꯅꯔꯒ ꯇꯧꯔꯀꯥꯟꯗꯅꯤ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯗꯣꯏꯁꯦ ꯑꯗꯨꯅꯈꯔ ꯈꯦꯠꯅꯔꯦ ꯍꯥꯏꯗꯅ ꯅꯪ ꯅꯤꯡꯍꯟꯅꯕ ꯂꯩꯒꯅꯣ ꯃꯤꯒꯤ ꯈꯟꯕ ꯅꯦꯕꯔ ꯃꯁꯤꯃꯗꯤ ꯇꯧꯒꯅꯨꯀꯣ ꯃꯤꯒꯤ ꯈꯜꯂꯒ ꯇꯧꯒꯅꯨ ꯍꯥꯏꯕꯅꯤ ꯃꯤꯒꯤ ꯈꯟꯕ ꯂꯦꯞꯄꯨ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯃꯤꯒꯤ ꯈꯟꯕ ꯍꯥꯏꯕꯗꯤ ꯁꯦꯡꯅ ꯃꯤꯉꯣꯟꯗ ꯀꯥꯏꯕꯁꯨ ꯇꯧꯒꯨꯝꯁꯤ ꯍꯥꯏꯕꯅꯤꯗ ꯑꯗꯣ ꯃꯤꯉꯣꯟꯗ ꯀꯥꯏꯗꯕꯤꯗ ꯅꯪ ꯅꯁꯥꯃꯛ ꯑꯟꯗꯔꯁꯇꯦꯟ ꯇꯧꯔꯒ ꯅꯪ ꯅꯁꯥꯃꯛꯀꯤ ꯂꯝꯕꯤꯗꯨ ꯆꯠꯁꯤ ꯃꯤꯒꯤꯗꯃꯛꯇ ꯈꯟꯕꯗꯤ ꯍꯥꯏꯗꯤ ꯃꯤꯒꯤꯗꯃꯛꯇ ꯈꯜꯂꯤꯉꯩꯗ ꯅꯪꯒꯤꯗꯣ ꯇꯧꯗꯕꯗꯣ ꯑꯗꯨꯗꯤ ꯇꯣꯛꯑꯁꯦꯕ ꯁꯣ ꯅꯪ ꯊꯦꯡꯕ ꯅꯠꯇꯦꯀꯣ ꯌꯨ ꯑꯥꯔ ꯅꯣꯠ ꯂꯦꯠ ꯃꯥꯡꯖꯧꯅꯅ ꯑꯩ ꯁꯨꯃꯥꯏꯅ ꯈꯪꯍꯧꯗ꯭ꯔꯦ ꯈꯣꯠꯍꯧꯗ꯭ꯔꯦꯅ ꯍꯥꯏꯗꯤ ꯆꯍꯤ नौꯔꯤꯉꯩꯗ ꯀ꯭ꯂꯥꯁ 7-8ꯇꯒ ꯈꯪꯍꯧꯗ꯭ꯔꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯈꯣꯠꯇꯅ ꯃꯇꯝꯗꯨꯗꯗꯤ ꯑꯩ ꯄꯨꯟꯁꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯖꯗ꯭ꯔꯦ ꯄꯨꯟꯁꯤ ꯂꯝꯕꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯖꯗ꯭ꯔꯦ ꯑꯗꯨ ꯇꯧꯗ꯭ꯔꯦ ꯑꯗꯥ ꯇꯧꯗ꯭ꯔꯦ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡ ꯂꯩꯕ ꯌꯥꯏ ꯉꯁꯤꯒꯤ ꯄꯣꯗꯀꯥꯁꯁꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯗ ꯑꯗꯨꯃꯥꯏꯅ ꯂꯩꯔꯒꯁꯨ ꯑꯗꯨꯃꯥꯏꯅ ꯍꯦꯟꯅ ꯈꯟꯖꯤꯟꯕꯤꯔꯒꯅꯣ ꯍꯥꯏꯕ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯃꯥꯒꯤ ꯃꯇꯝ ꯌꯧꯔꯛꯑꯕ ꯃꯇꯨꯡꯗ ꯂꯣꯏꯅ ꯉꯥꯜꯂꯛꯄ ꯉꯥꯛꯇꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯔꯨꯗꯣ ꯍꯧꯖꯤꯛ ꯊꯥꯔꯒ ꯍꯧꯖꯤꯛꯃꯛ ꯍꯧꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯍꯧꯒꯗꯣꯏꯅꯤ
aduna matam khara lega mu tharak paduri matam khara lega mu horok dui aduna thamjaningi sidi you are not led I think by this way late wake up the talk say tawgada bagi thongna ability to lai say confident lai say punchi sidi lamjela manate lamjela morgadi akhoi kai hai tari ne adum chela lai ne tongan tongana chinga da lambi si tongan tongana ka chen mathau tai pare se koi thokta bida ajila ka ngi punchi si lamjel mak sunate adum yam khanbiro gan tabiro adana listen to your inner voice ain thamja mathang da thamjani ba message nangi manung da yauri ba inner voice to nangna pami ba inner voice to da munna tabiyo khanbiyo nangna pami to in chase mi ya pamaro thado ose kasu laithi so roi bada miyo amatagi wakhalon copy to rese habadi nate kana ba yawo sing di to se aina haijaning badi miyo yemana chat ki lambi do magi mai pak lak pami ku khara do uraga nangna madu ma tau tamlaga nangna muk madu lambi du chat ke haba wakhalon do di thado u habani punchi si ai yo be isama ki punchi ma semna na bagi damak tai akhoi ngasi pok lak pane ba adana sima gyan ta si akhoi puramak masima gyan tamina duna akhoi isa ge be lambi ma da yat si miyam dagi copy to ur ba matung da mi gi matu tamba haba se di thadok si kana ba loction si ma na chali be lambi magi mai pak pa khara uraga nangna madu da khong thangjan ge na khallaba madu di yar roi ko madu di sungwa yar roi nang nga ki ba mi jeng khara uraga madu da khong thangjan madu di phatte so isama ki be punchi ma sem se ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯒꯗꯕꯅꯤ ꯈꯦꯠꯅꯕ ꯌꯥꯎꯗꯕ ꯄꯨꯟꯁꯤ ꯃꯍꯥꯎ ꯌꯥꯎꯔꯣꯏ ꯍꯥꯏꯖꯅꯤꯡꯉꯤ ꯁꯣ ꯉꯁꯤꯒꯤ ꯄꯣꯗꯀꯥꯁꯁꯤꯗꯤ ꯑꯩ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯒꯦ ꯑꯗꯨꯒ ꯑꯩ ꯃꯌꯥꯝꯅ ꯋꯥꯐꯝ ꯈꯔꯗꯪ ꯊꯝꯖꯒꯦ ꯑꯩꯅ ꯄꯣꯗꯀꯥꯁ ꯁꯤꯔꯤꯁꯁꯤ ꯁꯦꯝꯕ ꯍꯧꯖꯔꯛꯄꯒꯤ ꯃꯔꯝꯗꯤ ꯑꯩꯍꯥꯛꯅ ꯑꯍꯥꯟꯕ ꯚꯤꯗꯤꯑꯣ ꯁꯦꯝꯃꯛꯄ ꯃꯇꯝꯗꯁꯨ ꯃꯔꯨꯑꯣꯏꯅ ꯑꯩ ꯚꯦꯂꯨ ꯑꯦꯗꯦꯠꯀꯤ ꯃꯇꯥꯡ ꯈꯜꯂꯝꯗꯦ ꯚꯦꯂꯨ ꯑꯦꯗꯤꯡ ꯅꯠꯇꯦ ꯑꯩꯅ ꯇꯧꯔꯝꯃꯤꯁꯤ ꯚ꯭ꯌꯨ ꯈꯣꯝꯕ ꯍꯥꯏꯇꯥꯔꯦ ꯚ꯭ꯌꯨꯒꯤꯗꯃꯛꯇ ꯈꯜꯂꯒ ꯇꯧꯖꯔꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯇꯁꯦꯡꯅ ꯋꯥꯈꯜ ꯑꯁꯤ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯛꯑꯕ ꯃꯇꯝꯗꯗꯤ mayamda karigumba kharatang pijage haibasi chayungna khanjarba matungda ai ngasi semjabani tongan tongan podcast nataba hiram kaya amada mayambu entertain tawgadaba hiram dasu ai mayam khanjari sem sajari hariba sing thadorna bagi damakta sem sajari bani aduna podcast si koi thabak tawna tawna dum tabasu yabani munna tabira matungda lotion ba yabadu dang lotion biu koi matam ni manghan jaroi tarba matungda masi kanai kana de habadu mayamna comment dum thambiramu aduga aina ngasadiki dum haijakiba thamjakiba panjakiba point mayam singse ai description da natragana comment section da pin tawduna dum thamjaramge madura changaga kari kari nainakrabage haibena jingbu singsu dum yengbibe yagani adu comment section da natragana description da changaga amutang check tawbiyu haiba pam thamjari aduna thamjaningi sei podcast series sibu support tawbiyu makha tarakpa series kaya ma puthok charakhiye aduga maroina haugalakliba manipuri da akoi manipuri machasing maroina haugalakliba akoi gyan tamin asi so si haraga lo chenjage makha tarakpa makha ge podcast series ngai birom haibam thamjage so thank you see you later.